Miring tabiriba punumapu ahanbada taramna okchari amadi ngasigi lupa lising tramangagi makhada leiba 5G support toba phone ahum kaktang khangatcharaga samjaba video si matang asida hujrage adubu adomna lupa lising tramangagi budget natragasu atopa 5G support toba phone ama leina bugidamakta ingbiramba taragadi hairiba phone sing aduda yariba makai 5G event sing asi masing yamna yauba phone sing oina yengbiu hairiba phone sing asina adomda 5G gi damakta better coverage su pi bangangani haina thamjaba loina video si matang asida hujari Ngasigi list asigi ahanbada leiriba phone asidi Redmi Note 11T 5G hairiba phone asini phone asida MediaTek Dimensity ki 810 processor amadi 5000 mAh ki battery loinana 33 watt ki fast charging piri phone asida 6.6 oiba full HD ki IPS LCD display amadi 90Hz ki screen refresh rate piri phone asi 6128GB ki phone ni hairiba phone asigi memory asida UFS 2.2 ki support tauri loinana hairiba phone asigi camera da 50+8 megapixel ki camera loinana selfie ki damakta 16 megapixel ki selfie camera su piri hairiba phone asida full HD 30 fps da video recording to bi loinana phone asida IP53 ki splash proof amadi Gorilla Glass 3 na chingba protection piriba hojike matamda leiba yaba lupa 35 gi makhada leiba afaba phone amani List asigi ani subada leiriba phone asidi Samsung hairiba company asigi Galaxy F23 5G hairiba phone asini phone asi hojiki matamda sul policing tramanga gi makhada yamna mufaba performance supiriba Snapdragon 750G yauriba processor loinana lakliba phone amani phone asida 5000 mAh ki battery amadi 25 watt ki fast charging support tauri adubu hairiba phone asi leiba matamda box ta charger yauktabana maram oiraga phone asigi damakta ingbiba taragadi anouba charger ama leiba soidarma ki darkar tagani phone asi 6.6 full HD oiba TFT 90Hz ki display piri phone asisu 6GB 128GB ki phone ni loinana hairiba phone asida su UFS 2.2 ki storage piri camera gi damakta di yamna maksu faraba 50+8+2 megapixel gi camera loinana selfie gi damakta 8 megapixel gi selfie camera piri hairiba phone asida su full HD 30 fps ta video nambiya phone asida NFC loinana 5G ki damakta 12 band support tauri phone asida su 3.5mm jack loinana Gorilla Glass 5 ki protection su piri Ngasigi list asigi aroibada amadi ahanba position da leiriba phone asidi Motorola hairiba company asigi Moto G71 phone asini phone asida Snapdragon 695 tried amasung tested oiraba dung kimatik faraba processor yauri hairiba phone asida 5000 mAh ki battery 33 watt ki fast charging 6.4 oiba full HD AMOLED display piri loinana hairiba screen asigi refresh rate na 60Hz ni 6128GB ki phone ni hairiba phone asida su UFS 2.1 gi storage speed phone asige camera da 50+8+2 megapixel gi triple camera na selfie gi damakta 16 megapixel gi selfie camera piri hairiba phone asida su full HD 30 fps ta video nambi loinana phone asisu IP52 gi splash protection piri phone asida 5G gi damakta 13 band support tawdi loinana 3.5mm jack na chingba features sing su yauri Masining asigi lupa lising tramanga gi makhada leiba Khwaidagi Faba phone ahum kaktang khangatcharaga samjaba video asibu ming tabri pasing na video asibu like to send biramu channel asibu subscribe to dubasing na su channel asibu subscribe to send biramu amadi video asibu share to biramu tungda su asigum laban ungairaba amadi kanaraba video ka yengbina bagi damakta channel asibu subscribe to send biba amadi notification bell dan bipasu kaubiganu ngasigi oina di video asimatang asidu losinjari tungda anoba video amada amuk thainarasi matam adu fawgi damakta di mayam punamaktegi kaina bagi atang nijari